Makal Makal Manipur. mayamgi nungynaba lijariba makal mathel Manipur channel mayambu ikoknona khuromjari ngasi amu mayamgi nungynabagidamak Manipuri story amakhak puduna lakjari Manipuri story asigi maming sukribagi mang hare wari macha asi mayamda khudol tamjari tomal hariba nupa asi sahi 85 muk sure nongo numit ama mahakna labukka thabak sururaga wana numidang wairam mayumda halai tomal namagi nupida mama ngasidi chak ngaluko ai ngasidi onthokna wakhre nganta tumge asum nairamaga imungda changduna phungada phamkhre magi nupina numidang wairamgi thabak inkhang loisinduna chakhum changkhre mong nupisu changshillaktuna manem pokna chak thongliba adu mating pangshillari matamduda tomalgi masu anidu direct paba loiraga tomalgi manakta phamlare masu ani aduna tomalda harai pupu ngasidi wari libiyo ngahangi hangwan ningthong lin tongbagi wari do yamna nungaye ngasi su wari ama libiyo matam aduda tomalna lige isu singna haibabu lide bro haina hairaga wari ama hori isu sa thaina mamangaida sukriba kauba thabak suba yamna tanba mingondagi urei pari tawduna chathokpa loksingsu yamna singba nupa ama khulamada leirami asumna asum leirakpana nongmadi ma se hatok asi haiduna lai sabana warip ama tare laigi makok oiriba aduna lai mayam da hairi inaisa sukriba hariba nupa asi taibang mirakta leibada yamna bera chakri thange thabakti suningdana ahawbadi chaningi mingonda urei pari tawduna apangba mi thiraga mana thaktok chathok pire maram aduna mabu lairamlen asida purakaga matik chaba chairak pisi aduna mabu athuba matamda lorunaba taw asumna lai makok aduna hairamaga chatkre somda asibagi lokthok loksin tawriba asibagi ningthau jomras na hairi taribra asiba puba lai nangna sukribabu ngasi ahingda manglak nahanduna haluro aduga magi thawayado puraklo chalo ngasi mak purau asumna haibadagi asiba puba layado sukribagi manakta laktuna sukribagi manak yawrare sukribado chakcha toktuna phamungda nungaina tumduna leirami maduda lai aduna sukribada harai hai sukriba hawgalu wa haige tabra nangbau haiduna lai aduna sukribabu hogdoklami sukribadu mamit pangthoraktuna hogalaklе aduga sukribana harai somna kana kari haibiningba ingonda haina hangi maduda lai aduna harai hai sukriba haiba nupa adu nang natra hojing nang dairai bakta chattaba yare nang bu lorona ibu jom ning thongna tharak ibani lai adu ki wa tabada sukribana harai o aibu lorona ba jom ning thongna tharakpa oire ado aibu loru so haidiba jom ning thaudubu karamba jom ning thauno madum tang khangjage wa si hairakpada lai ado ngahak tuminna lei aduga sukribada harai kaino nipa nang na haido ai gyan tare nangi wafamdu ai laribak ta hanglukige aduga ai amuk halakhige asi hairammaga lai ado laribak ta lai laribak yawrakpada jomning thongna mabu kaushilami aduga karigi sukribabu poraktribano haina hanglami tawibungo jomras nanai ai sukribagi manak jawrure mangoda ina jomning thongna nangbu kauri chatnanaba tawsi haiduna chatnanaba wa hairubada nipa aduna karamba jomning thongna hairakpano haina hangai adana nai aise gyan nom kiduna ningthauga hanguge na lakjaribani wa adu tabada jomning thau adusu pungak ngakle marudagi jomning thau amadi asiba puba laiga loinana khungmi lanmi kayaga loinana lai makok ki sangai da lakle lai makok na jomning thau da kari torobage haina hangbada jomning thongna sukribana hairakpa wafam khudimak tamlare lai makok adusu sukribagi waduda ngaktuna hairai asiba puba lai nanga loinana lai khara chalu aduga sukribabu purau mana chasi yadrabasu phaduna purau mana haibadu karino haibadu mafam asida laklaga hanglasi asumna lai makok aduna haibadagi lai khara chatuna
ꯁꯨꯈ꯭ꯔꯤꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯁꯤꯕ ꯄꯨꯕ ꯂꯥꯏ ꯑꯗꯨꯅ ꯁꯨꯈ꯭ꯔꯤꯕꯗ ꯃꯥꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯅꯅꯕ ꯍꯥꯏꯕꯗꯨ ꯁꯨꯈ꯭ꯔꯤꯕꯅ ꯃꯥꯕꯨ ꯀꯧꯔꯤꯕ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯂꯣꯏ ꯍꯥꯏꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯁꯨꯈ꯭ꯔꯤꯕꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯥꯏꯔꯩꯕꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯂꯥꯏꯔꯩꯕꯥꯛ ꯌꯧꯔꯕꯗ ꯁꯨꯈ꯭ꯔꯤꯕꯅ ꯂꯥꯏꯔꯩꯕꯥꯛꯀꯤ ꯐꯖꯕ ꯃꯌꯥꯝ ꯑꯗꯨ ꯎꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯃꯀꯣꯛꯀꯤ ꯁꯪꯂꯦꯟ ꯑꯗꯨ ꯌꯧꯔꯦ꯫ ꯁꯪꯂꯦꯟ ꯑꯗꯨꯗ ꯌꯥꯝꯂꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏ ꯀꯣꯇꯤ 38 ꯃꯃꯤꯠꯅ ꯁꯪꯁꯪ ꯎꯖꯕ ꯑꯗꯨꯗ ꯁꯨꯈ꯭ꯔꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯁꯨꯈ꯭ꯔꯤꯕꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯁꯨꯈ꯭ꯔꯤꯕ ꯍꯥꯏꯕ ꯀꯗꯔ ꯃꯄꯤ, ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯗ ꯀꯔꯝꯕ ꯖꯣꯝ ꯅꯤꯡꯊꯧꯅ ꯂꯧꯔꯨꯆꯣ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯃꯗꯨꯗ ꯁꯨꯈ꯭ꯔꯤꯕꯅ ꯍꯥꯏꯔꯛꯏ, "ꯑꯆꯨꯝꯕꯅꯤ ꯂꯥꯏ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯗꯨꯃꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ." ꯃꯗꯨꯗ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯅꯣ? ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗꯕꯨ ꯖꯣꯝ ꯅꯤꯡꯊꯧ ꯀꯌꯥ ꯂꯩꯗꯅ ꯅꯪꯅ ꯀꯔꯝꯕ ꯖꯣꯝ ꯅꯤꯡꯊꯧꯅꯣ ꯍꯥꯏꯅ ꯍꯪꯂꯤꯕꯅꯣ?" ꯃꯗꯨꯗ ꯁꯨꯈ꯭ꯔꯤꯕꯅ ꯈꯨꯝꯃꯛꯏ, "ꯂꯥꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯗꯤ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯏ꯫ ꯑꯗꯨꯗ ꯂꯥꯏꯔꯩꯕꯥꯛꯇꯁꯨ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯝꯒꯗ꯭ꯔꯥꯅ ꯍꯪꯖꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯇꯥꯎ ꯁꯨꯈ꯭ꯔꯤꯕ, ꯂꯥꯏꯔꯩꯕꯥꯛꯀ ꯃꯤꯔꯩꯕꯥꯛꯀ ꯃꯥꯟꯅꯗꯦꯀꯣ꯫ ꯂꯥꯏꯔꯩꯕꯥꯛꯇꯗꯤ ꯑꯗꯨꯒꯨꯝꯕ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯦ, ꯈꯪꯉꯨꯀꯣ." ꯃꯗꯨꯗ ꯁꯨꯈ꯭ꯔꯤꯕꯅ ꯍꯥꯏꯔꯛꯏ, "ꯈꯪꯖꯔꯅꯤ ꯂꯥꯏ ꯏꯕꯨꯡꯉꯣ, ꯃꯇꯨꯡꯗꯗꯤ ꯍꯪꯖꯔꯛꯑꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯅꯈꯣꯡꯅ ꯊꯨꯡꯅ ꯂꯥꯛꯂꯕꯅꯤꯅ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯕꯅꯤ." ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ? ꯁꯨꯈ꯭ꯔꯤꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯆꯤꯇ꯭ꯔꯒꯨꯞꯇ꯭ꯔ, ꯅꯈꯣꯏꯅ ꯁꯨꯈ꯭ꯔꯤꯕꯒꯤ ꯑꯐꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯣ." ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯇ꯭ꯔꯒꯨꯞꯇ꯭ꯔ ꯂꯥꯏ ꯑꯅꯤꯅ ꯍꯥꯏꯔꯛꯏ, "ꯂꯥꯏ ꯏꯕꯨꯡꯉꯣ, ꯁꯨꯈ꯭ꯔꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯑꯗꯨꯒ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯃꯤꯅꯤ꯫ ꯃꯥꯅ ꯑꯄꯪꯕ ꯃꯤ ꯊꯤꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯆꯥꯊꯣꯛꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯦ ꯃꯄꯣꯛ ꯐꯠꯇꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯨꯝꯕꯤ ꯄꯥꯞ ꯀꯧꯕ ꯅꯣꯔꯣꯛ ꯑꯗꯨꯗ ꯆꯍꯤ 1,000,000 ꯂꯩꯍꯟꯕꯤꯌꯨ ꯂꯥꯏ ꯏꯕꯨꯡꯉꯣ." ꯆꯤꯇ꯭ꯔꯒꯨꯞꯇ꯭ꯔꯒꯤ ꯋꯥ ꯇꯥꯕꯗ ꯁꯨꯈ꯭ꯔꯤꯕꯅ ꯁꯥꯎꯗꯨꯅ ꯂꯥꯏ ꯑꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯔꯝꯃꯤ꯫ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯁꯨꯈ꯭ꯔꯤꯕꯕꯨ ꯂꯥꯏꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯔꯝꯃꯤ꯫ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯗ ꯅꯈꯣꯡꯅ ꯀꯥꯎꯔꯤꯕꯗꯤ? ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ." ꯃꯗꯨꯗ ꯁꯨꯈ꯭ꯔꯤꯕꯅ ꯍꯥꯏꯔꯛꯏ, "ꯂꯥꯏ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯈꯣꯏꯗ ꯀꯥꯎꯔꯤꯕꯁꯦ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯀꯔꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯁꯨꯈ꯭ꯔꯤꯕꯅ ꯍꯥꯏꯔꯛꯏ, "ꯂꯥꯏ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯃꯄꯣꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯑꯩꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ, ꯎꯁꯨ ꯎꯔꯔꯣꯏꯗꯕ, ꯁꯤꯔꯕ ꯀꯥꯟꯗ ꯈꯛꯇ ꯎꯒꯗꯕ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯅ ꯎꯕ ꯐꯪꯂꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏ ꯀꯌꯥ ꯏꯃꯤꯠꯅ ꯎꯕ ꯐꯪꯖꯔꯦ꯫ ꯃꯁꯤꯗꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯃꯄꯣꯛ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯒꯤꯅꯤ ꯂꯥꯏ ꯑꯁꯤꯕు ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯀꯥꯎꯔꯤꯕꯁꯦ." ꯁꯨꯈ꯭ꯔꯤꯕꯒꯤ ꯋꯥ ꯇꯥꯔꯕꯗ ꯂꯥꯏ ꯃꯌꯥꯝꯗꯨ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯤꯅꯦ ꯍꯥꯏꯅꯔꯦ꯫ ꯁꯨꯈ꯭ꯔꯤꯕꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨꯗ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯁꯨꯈ꯭ꯔꯤꯕꯗ "ꯅꯪ ꯀꯔꯤ ꯄꯥꯝꯃꯤ?" ꯍꯥꯏꯅ ꯍꯪꯂꯦ꯫ ꯃꯗꯨꯗ ꯁꯨꯈ꯭ꯔꯤꯕꯅ "ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯖꯣꯝ ꯅꯤꯡꯊꯧ ꯑꯣꯏꯖꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯂꯥꯏ ꯃꯀꯣꯛꯅ "ꯃꯤꯅꯤꯠ 5 ꯈꯛ ꯑꯣꯏꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ, ꯑꯣꯏꯌꯨ ꯍꯥꯏꯅ ꯌꯥꯊꯣꯛꯂꯦ꯫ ꯁꯨꯈ꯭ꯔꯤꯕꯅ ꯖꯣꯝ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯕꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯁꯦꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯏ ꯏꯕꯨꯡꯉೋ, ꯑꯩꯒꯤ ꯆꯍꯤꯗꯨ 3,000 ꯐꯥꯎꯕ ꯁꯥꯡꯗꯣꯛꯎ." ꯃꯗꯨꯗ ꯂꯥꯏ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯥꯡꯗꯣꯛꯂꯦ꯫ ꯁꯨꯈ꯭ꯔꯤꯕꯅ ꯅꯤꯡꯊꯧ ꯃꯇꯝ ꯂꯣꯏꯗꯨꯅ ꯂꯥꯏ ꯃꯀꯣꯛꯇ ꯍꯥꯏꯔꯛꯏ, "ꯂꯥꯏ ꯏꯕꯨꯡꯉೋ, ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯁꯤꯒꯗꯕ ꯃꯇꯝꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤꯅ ꯑꯩ ꯃꯤꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯗꯨꯗ ꯂꯥꯏ ꯃꯀꯣꯛ ꯑꯗꯣ ꯄꯦꯟꯈ꯭ꯔꯦ꯫ ꯂꯥꯏ ꯃꯀꯣꯛꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯁꯨꯈ꯭ꯔꯤꯕ, ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯥꯜꯂꯨꯔꯣ" ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯒ ꯊꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯃꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯇꯣꯃꯥꯜ ꯃꯁꯨꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫